Maka aku jalur lagi marus maka datang Cina mulai supaya dah denda mai dah season ba ada gitu maka dah rifle gi sungai bayamna auka yang orang kelab kai palna loina na pergi mai zing sendiri ba protest apa ipen dah bagi kalau ada kaya orang sini Sofia Madam Sina asigi sumba orang Sophie. Mati ingba kaiba. Ngarang si yang kerja dalam mengunda apa ini masih mak megi tang dagi aduh laba buki militan singna sekarang liba misam perja singbo hatok liba misam perja singi yung kai sing mai hadok liba aduga mangak samkak tuna nioi ba amabu sa sembagi type ta matuk kaptuna asigum laba makata na kai santi di hairaga asiba ko adumak sathaduna lerpa asida ngarang si khangodana akoi kun ngapsaba isa mari khak aduwa akoi sok asida donation road asida chachabani adubo 33 Assam Rifle lilongda laiba asina yamna tawlage haibagi mataguna makoibu fazan punjinbiduna hambigraba matungda adugumlaba akoi ngasima akoi lepak thakjariba volunteer sing asibu khadokpiu haiduna lamdam asigi nupi obi amadi club kayana sanjalaga haiba matamda makoina mana tasindana adugumlaba miyoi sing adugu fajillaga makoibu detail tawduna thambiba adudagi kusaunaraba akoi nupi mayamna makoida अखोई मना लेजदब इचासिंग अदो विदाउट कंडीशन द थादोपियो हाइदना अखोई म्याम चंजिनदा मखोइना अतमनना अखोई मैतै हाइबा ग्रुप से यामना हाटलगे हाइबगी मतागुम सोलगे हाइबगी मतागुमदा मखोइना पाइरिबा नोमैसिंगी नोमै बच्चिंगना सुबीबा सैसिंगना कंथटबिबा खुपांगना छनबिदना अदुगुमलगा असोक पलसिंग हानिंगाय लेतना मी कुंथागी मथक्ता असोक नंगदुना अखोई पदक्ता मकोक चिनचिंग सोपदगी अखोई थवालदा ngamjabadagi उफालदा अखोई रिफर तौदुना अदुगुमलगासिंग अदो अखोई यामना अकनबा मौंगदा सोपदगी अखोई मयाम पुनमक यामना अकनबा मौंगदा अखोई असोपनसिंग अदो याउखि असिगुमलबा मणिपुरदा गवर्नमेंट ऑफ इंडिया ना मणिपुर ngangnanabagidamaktane thajala'iba Assam Rifle sing asina maitai haiba group-sida atamnana tawrage haibagi mataguna tawba ase akhoi maitai praja ama oina akhoi kenjade madugumlaba mathong bhuktaba thabak sing ado Manipurda makha tana chatharakpa taragadi akhoi Assam Rifle gi mayokta khongjang kaya chanchinjarakani adumna asugumlaba mathong bhuktraba Assam Rifle asibo Manipurdagi athuba matamda lokthokpiu haiduna ngasimak laingak paibiriba Government of India gi mafamda maitai praja ama waina Manipur gi praja ama waina yelhongaidagi akoi punna nungsi chanana lairaklaba asigumba group kaya asida mapaldagi sangsilakwa kuki sin amasung mejo kuki singna अखोइबु मखोइबु येलहोमी ओइबगी मवोंगदा येलहोमी नत्तबा मखोइना येलहोमीनी हाइदुना अतोपा कम्युनिटी अमसुंग मैतै कम्युनिटी सिंदा मखोइना ओट नाइरबा से अखोइ खांगबु ngamde mayamna khanlamba yai mejo community singna minority singbu otpi naibibani haina khalamba yai adubo ngasi maitai haiba group sidi ngasi phawbagi matrungda mejo community oiragasu akoina kanagumba community amattabo akoina otkiba natraga handana yengiba tathi tawoina tawgiba amatta leite madudi Manipurda lairiba akoina haiba sida thaja bidaba taragasu Manipurda lairiba community khudingakta lapiraba Government of India na makoigi wahang tawbiraga makoigi pakhumjing lobiyo makoigi mejo community akoida mai kainogi akoigi minority ne hairiba group singasina otpadi thakhang khudingakta akoigi national highway da chatliba driver kaya gi mathoi moina mangan bigrabani gari kaya mai thadok bigrabani madudagi hendoktana Manipur gi da chana thangna nabagdam ta puchalaiba Manipur gi punamak gi jati khudimak ki sakhaw bu makoina thadaning ba matam de da thadapa makoina tawning ba da tawdana la ko je Government of India na ngasi bawba
उसिनदना तासिनदना लेबसे मैतै कम्युनिटी बु नमधनबो होनबनी हाबसे अखोइना लौरोइबगी मरम लेजदे अदुना असिगुमलबा गवर्नमेंट ऑफ इंडिया ना असिगुमलबा दिसांग सिन्ना चथरकबासे पेंदबना हेलकपदगी मसी असिगुमलबा मियांगी ओइबा आसाम राइफलना चथरइबा मथों हुक्तबसिंग असे तौबिगनु हाइदना ngasiगी वाकत विफम असे खमजबनी बाबू बाजार असिदा अदुना हाइरिबो वफमसिंग असे मतुंगददी असुगुमलबा थौदोकसिंग असे तौबिगनु हाइबो वफमजे ngasi मीडिया की खुदोंचाबा लौजरगा मियामदा अदुगु वफमसिंग असे खमजरी।